Imphal East ki Khergaon da laiba Princeton International School da nongmai kapagi thaudok amada nongmai maruna panduna sokhibi school asida tamlibi mahairoi nupi macha ama layeng bada mateng pangani haina yanaki bawafam thawoi bidre haina imung manung amadi laikai miyam na pendaba fongdorakli loina na athubada MLA Segnurul Hassan yauna school authority na layeng nabagi damak pi khiba thajaba thabak onthok pinaba appeal tawrakle Hiram asiga mari laina ngasi Princeton International School da class 4 tamlibi nupi macha dugi pokna fam oiriba Imphal West ki Paobitek baning laikai da laikai miyam na wakat mi pham khrei wakat mi pham adugo mari laina na saruk yakhiba MD saruk kauba mi laikai gi miyoi amana school asida tamlibi chahi tararom da ngairibi mahairoi nupi macha adu haukhiba March ki tarik amada nongmai maruna panduna sokhibane Thaudok asi numit aduda school asida school authority gi mihut yauna miyoi kharaga sel thum gi matang da meeting tawkhe meeting tawringai da marai yet khat narakuna nongmai kapthok narakpadagi nupi macha adu gi pukta pankibane nongmai na panduna soklaba mahiroi nupi macha adu school authority na layeng naba mateng khara tawramlaga haujikti hanna yengbidrei imung manung su suraga hingba oibana layeng bada awaba oire hidamasigi matang da Khergaon ACG MLA masa yauna layeng nabagi damak yanaki bo afam phawba laikhrabane karigumba tumina laishilabadi loop sing gi mateng lauduna khongjang changsilagani haina Jackson Warol thamlakli Campus manungda firing ama thok mane aduda akhoi nupi macha sokpane sokaba matung sida moigi akhoi gi angang sigi layeng ba khodeng ba mai operation na chingba me ama tawkhre matung sida akhoi na hojik pakat pa mi phamoina phamli sigi maramdi kaino haiba kanda school authority sing na makha ta nupi macha sigi kari gu ama te yangak tabase masigi maram si gi damak ta phamjabane maduna akhoi na hajaning ebadi Manipur se dule reba si so sing natraga mera paibi imai bel me am le reba sing sina akhoi gi wakat pa si meeting changbiu